ꯅꯪ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯣ ꯑꯃꯗ ꯂꯩꯈꯤꯕ꯭ꯔꯥ? ꯌꯥꯝ ꯁꯥꯎꯈꯤꯕꯅꯦ ꯁꯥꯔꯗꯣ ꯉꯁꯤꯗꯤ. ꯑꯩ ꯂꯥꯛꯇꯕꯩꯔꯣ? ꯁꯦ ꯀꯥꯟꯅꯗꯦꯁꯦ. ꯕꯦꯔꯤ ꯊꯧꯁꯤ ꯁꯤꯅ. ꯄꯥꯛꯆꯔꯣ. ꯕꯥꯏ. ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯂꯥꯛꯑꯅꯨ ꯍꯥꯏꯔ ꯑꯃꯨꯛ ꯂꯥꯛ ꯂꯩꯔꯝꯃꯤ. ꯅꯪꯀꯣ ꯅꯪ. ꯆꯠꯂꯣ. ꯃꯉꯣꯟꯗ ꯇꯥꯟꯅꯔꯝꯃꯤꯁꯦ ꯑꯩꯈꯣꯏ 4-5 ꯅꯠꯇ꯭ꯔꯥ ꯇꯥꯟꯅꯔꯝꯃꯤꯁꯦ? ꯑꯇꯩꯗꯤ ꯑꯩꯅ ꯂꯣꯏ ꯐꯨꯕ ꯀꯥꯎꯕ ꯇꯧꯗꯅ ꯂꯣꯏ ꯆꯠꯈ꯭ꯔꯦꯗꯅ. ꯅꯪꯗꯤ ꯅꯁꯛꯁꯨ ꯊꯤ. ꯀꯩꯁꯨ ꯌꯥꯕꯤꯔꯛꯑꯔꯣꯏ. ꯑꯩꯗꯤ ꯐꯖꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏ. ꯃꯨꯠꯀ ꯁꯥꯒꯠꯇꯅꯒꯁꯨ ꯇꯧꯔꯤ. ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯤꯁ ꯃꯅꯤꯄꯨꯔꯅꯦ ꯈꯪꯉꯕ? ꯃꯃꯥꯏ ꯀꯥꯏ ꯈꯪꯗ ꯀꯩꯊꯣꯛꯎꯔꯒ ꯏꯁ ꯃꯤꯁ ꯃꯅꯤꯄꯨꯔꯅꯤ ꯀꯥꯏ ꯃꯨꯛꯇꯅꯒꯁꯨ ꯇꯧꯔꯤ. ꯆꯥꯏꯅꯤ. ꯌꯥꯝ ꯃꯨꯛꯅꯔꯗꯤ ꯉꯝꯊꯣꯛꯅꯧꯁꯦ ꯍꯥꯏꯕ꯭ꯔꯣ? ꯏꯁ ꯑꯉꯝꯕꯅ ꯃꯥꯏ ꯀꯨꯏꯟ ꯑꯣꯏꯅꯁꯦ. ꯁꯥꯔ ꯑꯩꯒꯤꯁꯦ ꯑꯝꯇ ꯁꯥꯔ ꯁꯤ ꯂꯧꯁꯟꯕꯤꯌꯨ ꯁꯥꯔꯒꯤꯅꯦ. ꯁꯥꯔ ꯆꯠꯂꯣ. ꯁꯥꯔ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯁꯥꯔ. ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯁꯥꯔ. ꯍꯣꯏ ꯁꯥꯔ ꯂꯩꯗꯣ ꯍꯦꯛ ꯌꯥꯝꯗꯕꯗ ꯅꯪ ꯀꯦꯁ ꯄꯥꯟꯒꯗꯕꯅꯤ ꯅꯪ. ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦꯕ. ꯁꯤꯁꯤꯅ ꯇꯥꯗꯒꯤ ꯂꯧꯖꯔꯣ. ꯏꯕꯨꯡꯉꯣ ꯐꯔꯦ ꯍꯥꯏ. ꯑꯩ ꯆꯠꯂꯨꯔꯒꯦ. ꯅꯣꯏ ꯑꯅꯤꯁꯨ ꯆꯠꯂꯨꯆꯣ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯋꯥꯗ꯭ꯔꯣ? 이싱 야우드레 싱 카라피 레우드레 두칸데 이싱 레우기게 이셈베 이싱 레우로누 야레 자이다 그대로 봐 ꯅꯨꯡꯁꯤꯕ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯁꯦ ꯌꯥꯝꯃꯟꯈꯤꯗꯅꯅꯦ ꯑꯩꯁꯦ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯀꯩꯗꯧꯔꯒꯦ ꯇꯥꯀꯣꯛꯂꯦ ARTꯗꯣ ꯑꯩꯁꯨ ꯆꯥꯔꯤ 이바니 ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯑꯕꯨꯡꯉꯣ ꯕꯕꯥ ꯆꯠꯂꯨꯈꯤꯒꯦ ꯌꯥ 바이바이 바이바이 ꯂꯥꯛ ꯊꯤꯟꯗꯣꯛꯎꯔꯁꯤ ꯂꯥꯛ 바이바이 아붕어 바이바이 뚜뚜뚜 ꯄꯄꯥ ꯆꯠꯈꯤꯗꯣꯔꯦ ꯇꯨ 바이바이 레시미 ꯑꯩꯅ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯂꯩꯕꯅꯦ ꯏꯁꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯅꯪ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯁꯥꯔ ꯊꯣꯏꯕ ꯀꯅꯥꯅꯣ ꯑꯩ ꯃꯥ ꯈꯪꯗꯦ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯌꯨꯝꯗ ꯑꯩ ꯄꯨꯑꯣꯕ ꯁꯦ ꯂꯥꯛꯑꯣ 레시미 너무 난 삐개기노 그이쇼 긍지도 망강도 우나 칸나가나 하토라 자이로 난 미나 트러보 ꯑꯉꯥꯡꯗꯨꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯒꯦ ꯑꯩ ꯉꯝꯃꯣꯏ 사지디 ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯅꯃꯥꯏꯗꯨ ꯊꯥꯖꯤꯜꯂꯛꯎꯔꯣ ꯌꯥꯏꯗ ꯀꯩꯗꯧꯔꯣ 다다 오치 한번 럭셜로 ꯑꯁ ꯌꯥꯔꯦꯗ 이붕어 손해네 하고 나도 미용주 네네네네 세, 집어요.